나공 심장이래 빨리 심장. Hi Mia, video anong mo pula ngasidi yerum do okaraga thongbaneb ko sisna aduga sidana kheer leire 시간아 바포래래 sidana paporga hayai ga su leire hayai sti horen chakto aga chana mahirura 그때라 아소범 레이는 Quy tây tây ra hầu dịch tình quạt ca rẽ ไอผีกับอาการเนี่ยกูแบบจะกินอยู่ Angang ngầm lấy bực quá Má ghi hẹn mắt thân Anh nó mù bằng tẩu nghĩ cho hai cái này Giao bởi chụp dạo hao tao bà mai Dạo tiêm dạo dân đi bạn Ở đây là hay kì rồi nè Dạo hân đập này ta Có nhỉ? cái đó Cái đó cả Cái nàng răng ạ Không bao quay thế bây giờ căng lá tới đây chả làm gì cả Sao lắm rồi Mà tầm Happy mà tầm này tệ Cha bay đi qua mà bay như hầu rồi đi luôn này Nó trời tôm bạc Hầu bay rồi không bạc Tao khai bên này 바포 아직 까지 너무 Đang nó hộp bay nè gai mà nằm hải cái cành nó ngay đây Hàn là bay đi chắc đi mà khá ta rồi Chắc phải ra bà thi về khi mà khá ta rồi Nâng chứ cây giá bay nó phải gì ai à ai kèm xa để mà làm sai thì cái mà này Anh không biết cái gì đó nè sang sai xin thấy 누가 아이나 하이 카레얌 사간 바두긴 Anh hên bà mà ra em đồng ăn Tụi mình đang là Tao có đem trái gì là cây giá Cây gì mà đang đi nó Hay đi cây giá bây nó đi hằng ở Cây gì mà đang kia Năng chế sắc thật dân đó ra 짜 mà cây tiên đã vậy chứ Ông có nuôi gì tụi nó cây giá khác nhé 짜 là chỉ nuôi gì 작은 모양은 말고 Năng đẹp cái gì đó anh nuôi chú được mai được bay được đó Tụi mình đã xí mà sạc sửa mày tao rồi Hai nhìn đi Các bạn tao bảo Hai gì Phải ra bra thi bra 이제 좀 이게만 사지 눈보이시다 저희 이제 태비 눈보이시다 ai bảo Hoàng à, bộ anh trời đất đó xuôi rồi Mà xí đi Hàng gây tung được của chẳng có trên bác chị lại một đứa đây trả Mà cha khi party mà chết Em mèo rất định mà này vào đưa picture rồi rồi Tụi mình đã hay hoài trò cây vậy 아이라 빌랑구미
Oh my God! Wow! ก็เห็นไว้หน้าตาดีกว่าเปล่าดิปุ๊เบมานั่งนักไก่อวยจุบะ ไอ้ข้างเดียวอีกหนึ่งว่าเอาใจ พี่เรื่อง บาลายใช่ดีสวยนั่นนะสักทีเนาะ ฮะพี่เรื่องพุ่งไปว่าคลากินดีใกล้เด็กิน buku nunya nga อ่า film ko mo doda kuming ako hada แฮกก็มวยพะจับดูอูเลยแต่กุมนี่มันเป็นอะไรอะดูนั่งในพี่เรื่องกุมักไปได้กุกกูเลยที่ฮันนี่เรนนี่ก็ไม่ต้องดูบ้าง ไม่เข้าใจ มองดูบ้าง ano na machalay machalay ไอ้ดิถ้าว่าเต่าแล้วเต่าไอ้ดิใช่ยัง นี่ใช่แต่สาลัวเลยแบบนั่งกินมาสิดีกันไอ้เจ้ไทยนักไก่กูดิฉันกับตัวมันจะเลยด่านะจ๊ะเขาจิเคลียร์กี่มาตะมงหลักตัวแล้วจากกี่มาตะมงด้วยใช่แล้วดูวาดีวาเรพมิจะอายุ มึงบ้างมึง บีมันนู่นน่ะจีนน้องตัวกันนานมาสักแบบไม่ใช่ ตรงกระดาษนั้นภาษา ano มาซ้ำชาเลยเห็นนั้นจ้า แล้ว ไอ้จะไอ้นี่เห็นเลยภาษา กันนานนั้นทับแบบเต้าเต้านี่ตัวมาได้ไงตัวมาติดรวยข้างนั้นตัวมันกันนานนู้นเองแต่ทับแบบเต้าเต้านี่ ko jaya mo tan tan la ko jaya le nga dan phi chan jan เอาไปตรงไหนเอาไปใกล้ๆตัวร้อนนะไฮโดร ให้รออยู่ ไฮโดรนู้นบาร์บี้เองเลยนี่ชีเจเว้นตาแล้วก็พูดได้นะแบบ to min to min na phone yang nga อ่างานเดี๋ยวเชียงรายเอากันไป ให้รอมาค่ะ phone da kai kai no kan gido chau ki bani ด่านผู้ตกฉันบอกว่า นางเขาเล่นยุ่งเลยไอ้นี่นะเอาเที่ยวดูจะก็ปุ๊บตา เชื่อเรื่องมึงทางเป็นสักวันละมุกละแบบก็ชิมทางตกใจเลยกันมัน กูจะจิงเลยแบบว่า cham phu dai mama na งามถูกนะกีฬาสายดำมา ทางได้เลยแก ทางแต่ว่าให้ก็เขาสิพี่นุ๊กก็มีสัตว์ มีดีเลยยาว สิเราทุกสักแก เสื้ออินเจอร์ก็มาอย่างมาเลยตาเลย ไอ้ที่เขาชี้จะสารยังมันกี่แต่ละมีแม่มแต่ก็ไม่ได้อิลหูด อีโลดูดู คือชิดเอาไว้ในอินเจอร์กี่ไม่ยอมแต่ นายาเดินเล่าไม่กระถูก มาเข้าไว้น่าจะไอเดียมจะทำไม่ได้เลยอัดทุ่มไปดิ ก็ดีใจเลย ตัวมันเป็นไรที่เขานั่งกันตามมือไปอ่ำตั้งสักตัวมาละมวยดีครั้งมาแบบนั่งนะให้ไปแม่ ดังก็ให้ นั่งขอไอ้ให้เกเรดี้ 1 2 3 ready 1 2 3ใช่หรอ สะโอบ joy oi le lao na le na dia da ni le kopi le le ga rang gai na sa si ki sang gai da
ꯂꯣꯏꯖꯔꯦ ꯑꯩꯅ ꯆꯥꯃꯁ ꯈꯤꯡꯕ ꯍꯧꯔꯀꯥꯟꯗ ꯅꯪ ꯂꯣꯏꯁꯤꯟꯕ ꯕꯦꯕ ꯅꯪꯁꯨ ꯇꯝꯃꯨꯕꯅꯦ ꯊꯣꯛꯂꯣ ꯅꯪ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯩꯌꯦ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯝꯃꯦꯗꯣ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯖꯦꯕ ꯅꯣꯛꯁꯜꯂꯛꯀꯅꯨꯀꯣ ꯅꯣꯛꯑꯦꯕ ꯊꯣꯛꯂꯣ ꯁꯛꯂꯣ ꯖꯣꯏ ꯑꯣꯏꯔꯦ ꯂꯥꯎꯅꯔꯒ ꯁꯛꯂꯥꯛꯁꯤꯁꯨ ꯐꯖꯅ ꯅꯣꯏ ꯇꯝꯕꯗꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯁꯦ ꯇꯧꯗꯦꯗ ꯇꯝꯕꯗꯗꯤ ꯂꯣꯏꯅꯃꯛ ꯁꯛꯂꯣ ꯖꯣꯏ ꯑꯣꯏꯔꯦ ꯂꯥꯎꯅꯔꯛꯂꯦ ꯅꯥꯗꯤꯌꯥꯗ ꯅꯤꯜꯂꯩ ꯄꯣꯛꯄꯤꯔꯦ ꯀꯩꯗꯧꯔꯕ ꯄꯣꯛꯄꯤꯔꯛꯂꯦ ꯀꯩꯗꯧꯔꯕ ꯄꯣꯛꯄꯤꯔꯗꯤ ꯒꯧꯔꯥꯡꯒꯗ ꯆꯁꯤꯒꯤ ꯁꯪꯒꯥꯏꯗ ꯖꯣꯏ ꯑꯣꯏꯔꯦ ꯂꯥꯎꯅ ꯌꯥꯔꯦ ꯖꯣꯏ ꯖꯣꯏ ꯍꯥꯏꯔꯝꯃꯣ ꯖꯣꯏ 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 ꯅꯣꯏ ꯂꯣꯏꯁꯟꯕꯗ ꯀꯃꯥꯏꯅ ꯂꯣꯏꯁꯜꯂꯦ ꯂꯣꯏꯁꯟꯕꯩꯗꯨꯗꯤ ꯇꯝꯗ꯭ꯔꯤ ꯍꯧꯔꯛꯄꯗ ꯇꯣꯛꯊꯣꯛꯈ꯭ꯔꯦꯕ ꯍꯣꯏ ꯑꯗꯨꯒ ꯀꯩꯅꯣꯗ ꯇꯦꯖꯄꯨꯔ ꯍꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯃꯣꯏꯗ ꯑꯣ ꯄꯨꯂꯞ ꯑꯗꯨ ꯇꯝꯕ ꯅꯠꯇꯦ ꯅꯪ ꯇꯝꯗ꯭ꯔꯤꯕꯗꯨꯅꯦꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯏꯕ ꯍꯥꯏꯁꯦ ꯑꯩꯅ ꯍꯩꯔꯀꯥꯟꯗ ꯇꯧꯗꯕ ꯅꯪ ꯐꯣꯟ ꯅꯝꯕꯔꯗꯣ ꯄꯤꯈ꯭ꯔꯣ ꯑꯗꯨꯒꯅꯦ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯌꯥꯝ ꯇꯧꯍꯜꯂꯣ ꯑꯗꯨꯒ ꯑꯩꯗꯤ ꯏꯁꯩ ꯁꯛꯄꯤꯅꯕ ꯀꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯦꯝꯃ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩ ꯁꯛꯄ ꯂꯥꯛꯑꯅ ꯄꯂꯥ ꯏꯁꯩ ꯁꯛꯄꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯁꯛꯄꯤꯒꯦ ꯐ꯭ꯔꯤꯗ ꯑꯗꯨ ꯁꯛꯑꯒ ꯂꯣꯏꯔꯦ ꯀꯨꯏꯅ ꯐꯝꯃꯟꯗꯅ ꯈꯣꯡꯁꯤꯁꯤꯡꯗꯨ ꯍꯧꯕꯗ ꯁꯤꯔꯦꯍꯦ ꯃꯌꯥꯝ ꯃꯨꯛꯕꯥꯡꯁꯦ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕꯩ ꯋꯥꯅꯤꯀꯣ ꯈꯤꯇꯪꯕꯨꯗꯤ ꯄꯨꯛ ꯊꯜꯂꯦ ꯄꯨꯛ ꯊꯜꯂꯁꯤ ꯑꯗꯨ ꯈꯣꯡꯗꯤ ꯀꯥꯏꯗ ꯄꯥꯟꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯒꯤ ꯊꯧꯔꯝ ꯂꯣꯏ ꯑꯃꯨꯛ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯩ ꯆꯥꯔꯅꯤ ꯍꯩ 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 ꯁꯤ ꯇꯛꯊꯣꯛꯄꯁꯤꯗꯤ ꯀꯥꯏꯗ ꯇꯛꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯇꯛꯊꯣꯛꯐꯝ ꯑꯃ ꯃꯈꯥꯗ ꯊꯝꯃꯦ ꯍꯥꯏꯗꯤ ꯃꯀꯣꯏ ꯀꯩꯅꯣ ꯈꯣꯟꯁꯤꯔꯁꯤꯅ ꯏꯁꯩ ꯐꯖꯕ ꯁꯛꯇꯣꯛꯈꯤꯕꯩꯅꯦ ꯏꯃꯥꯟꯅꯕꯤꯁꯨ ꯌꯦꯡꯉꯦ ꯍꯥꯏꯕꯅꯤ ꯚꯤꯗꯤꯑꯣ ꯍꯥꯎꯕ꯭ꯔꯥ ꯁꯤ ꯑꯝꯇꯪ ꯎꯠꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯂꯩ ꯃꯥꯂꯩ ꯅꯠꯇꯦ ꯀꯩꯕ ꯍꯌꯥꯏ ꯍꯌꯥꯏ ꯃꯌꯥꯝ ꯍꯌꯥꯏ ꯌꯦꯡꯕꯤꯌꯣ ꯌꯥꯝꯅ ꯍꯥꯎꯕ ꯍꯌꯥꯏꯅꯦ ꯃꯌꯥꯝ ꯆꯥꯅꯤꯡꯉꯗꯤ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯀꯅꯤ ꯂꯣꯏꯗ꯭ꯔꯦ ꯂꯧꯕ ꯂꯥꯛꯀꯅꯤ ꯂꯧꯕ ꯂꯥꯛꯑꯣ ꯃꯣꯏꯅ ꯂꯥꯛꯄꯗꯗꯤ ꯂꯣꯏꯔꯝꯕꯁꯨ ꯌꯥꯏ ꯇꯦꯡ ꯇꯅꯦꯡ ꯀꯥꯏ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯦꯝꯃꯦ ꯀꯣ ꯕꯦꯝꯃ ꯑꯩ ꯉꯁꯤꯁꯦ ꯀꯩ ꯃꯥꯜꯂꯦ ꯅꯪꯅ ꯑꯃꯥꯟꯕ ꯑꯃ ꯍꯥꯏꯔꯕ ꯑꯝꯇ ꯌꯦꯡꯅꯔꯦ ꯃꯣꯡꯒꯤ ꯂꯣꯏꯖꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯉꯣꯟꯁꯤꯗꯅꯦ ꯃꯤꯁꯤꯅ ꯃꯣꯝꯕꯤ ꯉꯥꯛꯇꯅꯦ ꯀꯧꯏ ꯃꯥ ꯊꯣꯡꯅꯥꯎꯗ ꯕꯨꯠ ꯑꯃ ꯂꯩꯔꯕ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯀꯣꯔꯤꯌꯥꯔꯣ ꯃꯥꯅꯤ ꯗꯥꯟꯁ ꯇꯧꯒꯦ ꯇꯧꯅꯤ ꯍꯌꯥꯏ ꯆꯥꯔꯒ ꯀꯣꯔꯤꯌꯥ ꯁꯥꯕꯅꯗꯤ ꯀꯥꯟꯅꯕ ꯀꯩꯕ
ꯀꯩꯅꯣ ꯐꯝꯃꯣ ꯐꯝꯃꯣ ꯅꯣꯏ ꯃꯊꯛ ꯑꯩ ꯏꯊꯟ ꯂꯩꯍꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯧꯔꯛꯑꯦ ꯑꯗꯩ ꯇꯣꯝꯕꯗ ꯑꯃꯨꯛ ꯍꯪꯒꯦ ꯇꯣꯝꯕ ꯑꯩꯁꯦ ꯀꯩ ꯃꯥꯜꯂꯦ ꯅꯪ ꯋꯥꯈꯜ ꯇꯧꯔ ꯍꯥꯏꯔꯣ ꯑꯕꯦꯅꯥ ꯃꯥꯜꯂꯦ ꯑꯩ ꯋꯥꯟꯗꯁꯦ ꯃꯥꯟꯕ ꯋꯥꯅꯦ ꯄꯤꯛꯑꯝꯗꯣꯏꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯐꯧꯔꯥꯃꯨꯛ ꯄꯥꯛꯆꯕ ꯃꯥꯏꯗꯤ ꯂꯣꯏꯅ ꯄꯥꯏ ꯑꯩꯁꯦ ꯀꯅꯥ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯕ ꯑꯩꯁꯦ ꯑꯩ ꯑꯗꯨꯝ ꯃꯥꯜꯂꯦꯕ ꯅꯠꯇ꯭ꯔꯥ ꯄꯤꯝꯄꯜꯅ ꯈꯖꯥꯏꯗ ꯁꯝꯕ꯭ꯔꯨꯅ ꯁꯤꯟꯕ ꯔꯥꯁꯤ ꯂꯩꯅ ꯅꯣꯛꯄ ꯅꯪꯒꯤ ꯃꯤꯅꯣꯛꯇ ꯉꯥꯎꯍꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏ ꯀꯔꯤꯅꯣ ꯈꯦꯔ ꯆꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯛꯁꯦ ꯊꯥꯏꯅꯒꯤ ꯀꯥꯏꯀꯨꯒꯤ ꯁꯥꯏ ꯊꯥꯗꯕꯗꯣ ꯃꯥꯟꯈ꯭ꯔꯦꯕꯀꯣ ꯌꯦꯠꯅ ꯑꯃꯨꯛ ꯆꯥꯛ ꯑꯣꯏꯅ ꯑꯃꯨꯛ ꯆꯥꯛ ꯍꯌꯥꯏꯒꯤ ꯃꯍꯥꯎꯁꯦ ꯍꯥꯏꯗꯤ ꯍꯌꯥꯏꯒꯤ ꯃꯍꯥꯎꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯌꯥꯏꯒꯤ ꯃꯍꯥꯎꯒꯤ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯍꯌꯥꯏꯒꯤ ꯃꯍꯥꯎꯒꯤ ꯃꯑꯣꯡꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯍꯌꯥꯏꯒꯤ ꯃꯍꯥꯎꯒꯤ ꯃꯑꯣꯡꯗꯣ ꯈꯜꯂꯒ ꯐꯖꯅ ꯍꯥꯏꯔꯣ ꯀꯩꯅꯣ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯛꯇꯣꯏꯔꯣ ꯀꯃꯥꯏꯅ ꯇꯧꯏ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯎꯋꯦꯕ ꯍꯥꯎꯋꯦ ꯑꯗꯨꯒ ꯇꯧꯒꯗ꯭ꯔꯕ ꯆꯥꯃꯅꯗꯅ ꯂꯩꯅꯔꯦ ꯆꯥꯒꯗꯛꯇꯅ ꯂꯩꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯀꯣꯔꯣ 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 ꯗꯥꯏꯅꯣꯁꯣꯔꯁ ꯑꯃ ꯅꯠꯇꯦ ꯍꯪꯉꯣꯏ ꯑꯃ ꯄꯨꯛ ꯃꯅꯨꯡꯗ ꯈꯣꯡꯉꯦ ꯁꯤꯁꯦ ꯂꯥꯁ ꯄꯤꯁꯁꯦ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯂꯥꯁ ꯄꯤꯁꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯑꯩꯅ ꯅꯕꯥꯏꯅꯤ ꯃꯔꯛꯇ ꯇꯣꯁ ꯇꯧꯗꯣꯏꯅꯦꯕ ꯏꯁꯩ ꯈꯔ ꯍꯦꯟꯅ ꯐꯖꯅ ꯁꯛꯄ ꯃꯤ ꯑꯃꯗ ꯑꯩꯅ ꯍꯧꯖꯤꯛꯁꯤ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯄꯤꯒꯗꯦ ꯁꯛꯂꯣ ꯑꯍꯥꯟꯕ ꯀꯅꯥ ꯍꯧꯒꯦ ꯍꯥꯏꯔꯣ ꯀꯣꯏ ꯇꯣꯝꯕ ꯇꯣꯝꯕ ꯅꯪ ꯀꯩꯗ ꯁꯛꯂꯣ ꯑꯩꯈꯣꯏ ꯆꯦ ꯍꯥꯟꯅ ꯌꯥꯔꯦ ꯅꯍꯥꯟ ꯍꯧꯕ ꯁꯛꯂꯛꯀꯦꯁꯦ ꯑꯗꯨꯝ ꯋꯥ ꯑꯣꯏ ꯇꯧꯔꯦ ꯑꯃꯩꯛꯇ ꯁꯛꯂꯛꯑꯒꯦ ꯁꯛꯂꯣ ꯄ꯭ꯔꯥꯏꯖꯅꯤꯀꯣ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯅꯆꯤꯟꯒꯗꯣ ꯐꯖꯅ ꯌꯣꯠꯊꯔꯒ ꯁꯛꯂꯣ ꯍꯌꯥꯏꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯦ ꯊꯋꯥꯏ ꯀꯠꯅꯗꯧꯔꯦ ꯇꯜꯂꯦ ꯅꯣꯏ ꯅꯣꯛꯀꯅꯥ ꯌꯥꯔꯦ ꯅꯪ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯇꯣꯝꯕꯗ ꯑꯃꯨꯛ ꯁꯛꯂꯣ ꯑꯣ ꯂꯩ ꯂꯩ ꯆꯤꯅꯨ ꯋꯥꯅꯨ ꯅꯥꯔꯛ ꯎꯁꯪ ꯎꯛꯀꯥꯋꯥꯀ ꯇꯥꯕ ꯀꯥꯎꯈ꯭ꯔꯦꯗ ꯁꯛꯂꯛꯑꯣꯅꯦ ꯑꯩ ꯇꯥꯔꯒꯦ ꯉꯥꯏꯔꯒ ꯇꯨꯄꯟ ꯁꯠꯂ ꯁꯥꯡ ꯑꯁ ꯃꯥꯏꯁꯤꯗꯤ ꯄꯥꯛꯈꯤꯕ ꯑꯣꯏꯔꯖꯥꯠꯅꯤꯅꯦꯀꯣ ꯄꯥꯛꯑꯦ ꯐꯖꯅ ꯄꯥꯛꯄ ꯌꯥꯕꯒꯩ ꯄꯥꯛꯑꯦ ꯁꯥꯁꯤ ꯆꯥꯎ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯜ ꯃꯥꯄꯜ ꯇꯔꯥ ꯇꯔꯥꯃꯥꯊꯣꯏ ꯃꯁꯤꯡ ꯌꯥꯝꯃꯤ ꯈꯣꯏꯃꯨꯁꯤꯡ ꯑꯦꯛꯇꯤꯡ ꯇꯧꯔꯛꯑꯣ ꯅꯥꯀꯣꯡ ꯁꯤꯡꯖꯪ ꯂꯩ ꯄꯥꯏꯔꯛꯂ ꯁꯤꯡꯖꯪ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩꯕꯨ ꯁꯤꯡꯖꯪꯉꯤꯗ ꯁꯤ ꯄꯤꯔꯗ꯭ꯔꯣ ꯀꯣꯁꯇꯨ ꯆꯠꯂꯒ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯅꯕꯥꯏꯅꯤ ꯏꯁꯩꯗꯣ ꯐ꯭ꯂꯣꯞ ꯆꯠꯂꯦ ꯑꯩꯅꯅꯦ ꯐꯖꯅ ꯍꯥꯏꯔꯀꯥꯟꯗ ꯁꯛꯂꯛꯀꯦ ꯈꯪꯉꯤꯗꯅ ꯑꯃꯨꯛꯇ ꯍꯌꯥꯏꯁꯦ ꯑꯩꯅ ꯐꯪ ꯀꯩ ꯐꯥꯎꯏ ꯊꯃꯣꯏꯗ ꯍꯌꯥꯏ ꯑꯃꯈꯛꯀꯤꯕꯨ ꯑꯩ ꯄꯦꯟꯊꯣꯛꯑꯦ ꯑꯩ ꯊꯃꯣꯏꯁꯤꯗ ꯄꯦꯟꯊꯣꯛꯑꯕꯅꯤ ꯃꯊꯪꯗꯗꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯩꯗꯧꯕ ꯃꯇꯨꯡꯗꯗꯤ
ꯆꯧ ꯑꯣꯏꯅ ꯇꯧꯖꯔꯛꯀꯦ ꯆꯧ ꯆꯦꯂꯦꯟꯖ ꯆꯧ ꯑꯣꯏꯅ ꯆꯦꯂꯦꯟꯖ ꯍꯩ ꯍꯥꯏ ꯑꯩ ꯈꯔ ꯋꯥꯛꯀꯤꯡ ꯆꯦꯟꯗꯗꯤ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯀꯩꯗꯧꯔꯕ ꯂꯣꯏꯁꯟꯖꯔꯒꯦ ꯉꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯔꯝꯃꯣ ꯀꯩꯀꯩ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕ ꯄꯣꯠꯇꯣ ꯍꯥꯏꯔꯝꯃꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯏꯚ ꯀꯃꯥꯏꯅ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ 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 ꯕꯥꯏ